अहानबदा मरुओइबा पाउ Manipur Kananaba MLA Singh Amato Oina Punsinduna Karigumba Thabak Khadari Tauramnasi Haina Manipur State Assembly Speaker Thongthong Satyabratana Phongkhrei. Thiba Khangdana Lairiba Luangtem Mukesh Ki Langla Langjil Puthokpa Ngamnaba Henba Security Sizinnagadabani Haina Republican Party of India RPI Ajwale ki National Secretary Meswar Thongnawjangna Phongdorakli. Amadi Yausam Kumhai Manungda Chathaba Traffic ki Drive ta Fine Una Lupa Lakh Mapan ka Lising Marputara Mari ki Senfam E Chalan Kakhrei.